ngasi Imphal da phongba maruoiba pau se ama oiriba maruoiba pau khara laukhachari policy amagi makhada chatharakpa lane sentiment na thengnaba yaroi YK Biren Manipur da thokliba lana se araiba nate mapangal kanba body amana maningda leplaga proxy army sing sijanaraga lamdam asigi yelho phurup singi marakta sarangnaba unkhatnaba thokhannaba ningthina policy plan tawraga chatharakpa lan asi thengnaba yaroi haiba Eikhoina wakhal taminaba changi haina kokomi gi convener YK Biren na phongdokre Wafam asing asi YK Biren na Imphal gi Uripok Machin Khwai Brahmapur Community Hall da pangthokpa Nimpal Nokchup Imphal Palem Ima Apun Lupki Tarani Nithoi Shuba Mapok Kumon Thorom da phongdokhibani Thorom asida Nepal gi President TH Ibeaima Nupi Samas All Manipur Women Socialist Reformation and Development Samas gi President Thokchom Ramani Nongpok Laingak Apun Manupi Lupki President Y Mema Tami Chingmi gi President Y Momon Amkil Apunba Manipur Kanba Ima Lupki Advisor amasung President Mathangsina KH Anandi Amadi L Ngan Misu Saruk Yaki Ngasi Thorom aduda UCM United Committee Manipur gi President YK Biren na hai Manipur da Mitop na Kuki narco terrorist singna landarakpagi yamna chawba issue ama mayok naminari masigi chaitheng awaba matam sangna chahi ahum rom hena fanglakpa sina miyamda thamoi sokpa pendaba kayana thallaga leire miyamda pangthok ningba kaya ama leirabasu matang matam chadabana pangthokpa ngamdabagi khoirang khoisawnaba leibana aikhoi maselgi marakta thajanaраktaba tangkak laktuna misunderstanding thoraktuna issue asi atopa mayon amada satkhiba yaba tanja kaya su laksilagli Masimak yamna laibak thibani Eikhoina miyamna masi khajiktang khanthaminabagi tangai fadaba lei lan asidi araiba oide lan asi mapangal kanba body amana tongsillaga policy amana atamnana systematic naina chatharakpa lane Eikhoina masi tarai taraina thengnaba yaroi pukning wakhal khantharaga strategically oina changsillaga thengnaba tangai fadaba lei policy amadi makhada karamba matamda kadai waida pressure pigani amadi thagani haibadu kupna yenglaga changsinminaba darkar oi kokomina hanadagi hauna chatharakliba lan asi kanglup phurup anigi marakta thokpa crisis amanate proxy army sing sijanaraga systematically Sangsilakpa proxy war ni haiduna phongdoktuna lakli kokomi gi wafam asi lan asi chatharakpa matam sanglakpa chahi ahum henjelakpa matam sida hena mayek singdorakli masigi chapchaba khudam oina ukrulda kamjongda kuki narco terrorist singna amadi KNFB na chatharakliba attack sing asina takli masida India na proxy war taude hairagadi India gi national security fail oirabra haibasi kokomina hangningi KNFB na Kangjon district ki namli choroda yumkai mai thaduna tangkul singda landarakliba ase external aggression oigadoribra natraga proxy army singna chathavani haigadoribra haiba ase achobo wahangni international border da masing lakamdraba central force kaya ama leina micham miyamgi yum kai mai thaba asok apanba nanghalli security force leina khulai paiba terrorist khara laklaga India gi citizens singi yum kai mai thaba mi fava ngamhalliwa asina takpadi India gi national security asi fail oire haibada kakningai leite haiba wafam thambaga loinana Nepal gi Mapok Kumon amadi International Mothers Day na lakpada irang asida natana lamdam asigi issue kaya da mangjil tharga thodang lorkliba imasingda kokomi amadi UCM gi maikaidagi yaifa paujal pijari haina su YK Biren na phongdokhi NRC bu Oigera Amabu Oigera Eikhoina Pambadi Mitop Khandokpani Biren NRC bu Oigera Amabu Oigera Eikhoina Pambadi State asidagi Mitop Khandokpani haina hanagi Chief Minister Nongthomam Biren Singana phongdokre
BJPꯒꯤ MLA Biren wafam asi mahaki haingang ACꯒꯤ manung chanba laifam khunaugi Laitong Sanglenda ngasi pangthokiba mari suba sajibu khudol Englishigani subna kunga taruki thauramda phongdokhibani Laifam khunau Senior Citizens Welfare Association Laifam Khunona Shinba Thoram Aduda Association Asigi President Dr. Ngasefam Brozen Maitaina President Amasung Rajya Sabhagi MP Maharaj Sanajawba Laisembana Special Guest Oina Saruk Yaki Thauramgi Chief Guest Oikiva N Birena Haiki NRC Oigera ama Oigera Eikhoina Pambadi Mitop Khandokpani Mahaki government ke matamda Mitop Khandoklamlibadu Karamnano Haibadu Kana Amatana Hangbalaite Indian Foreigner Act Lishing Amaga Chamapan Nifuga Taruki Makada authorized Tauba Matung Inna Biometric Laura Identified Tauraga Deport Tauraga Lakibani Maramaduna NRC Tobiu Haibagi Decision ama lawsi madugi matung ina NRC asi taunaba central government hairisi base year lepadusu NRC tawbiro haiba decision ama lawfam thoi masi oiragadi madugi che sang sing thidokpagidi custodian singduna putokcharakani India da merge tawba matamda mi lakh manga romni merge tawbagi side paper asi India gi home department ta iraga leibani adubu NRC tawningbaga tawningdabaga yetnabagum tawri NRC ngaina mahaki matamda Mitop Khandoklaga deport tawramliba asi karamba ektano oibano haibadu naina haningi haina hanagi chief minister Biren Singana phongdoki hojik tawnariba asina confusion ama leibagum tawi confusion oina chatminaragadi aikhoi loina pumnamak dasa taminagani karigumba khongthang ama lana chatkadore hairagadi madu guide tauraga chatpada advisor media social activist singi mathau tagani haina N Birena phongdoki Sajibu khudol thauramduga mari leinana mahakna haiki khunai asida mama mapa singna ahal oiraklaba matamda makhoibu kauthokpiba ningthi nuaina tawbidaba yaw dabanate ahal laman singbu fajana seva tawduna lamchat bevar leina ningthina loina bigedabani Lalhobani haiba ahum sufare bunker tare thugaikre Security Force na state asigi mafam kaya da chathakiba operation da bomb gi machak yawna khulai kaya amasu fagatle hairi Manipur Police Command Control Room na thokpa cherol na hai ngarang Imphal East District ki Irilbung PS ki manung chanba Nomaijing Chingkhong da chathakiba operation da Megjan yawba Insas rifle ama point chahumga supna ahum rifle ama point kunthranithoi pistol ama hand grenade taramathoi 2 and mortar gi maru taraga mapan high explosive maru ani IED explosive road ama IED explosive ke macha kilogram taraga humdoi point chahumga supna ahum LMG Megjan mari taret dasmik humpuga nithoi LMG Megjan taruk insas LMG Megjan ani point chahumga supna ahum gi Megjan ama point kuntraga nithoi gi Megjan ama detonator nifu SLR Bridge block taret SLR firing mari SLR gas glove ama Cortex explosive material kuntraga nipan PIK Divan explosive ahom PVC covering yawa fitted IED control box ama hand grenade ki ama tongan ba caliber gi kapa yariba maru chamaga Maudra manga point chahunga sumna ahumgi ammunition charger mapal funky Imphal East District ki Porompat PS ki manung chanba awangching amasung masiga tainaba chingkhonggi area da security force na ngarang chathakiba operation da Megjan yawba SLR rifle ama Megjan yawba SMG carbine ama detonator yawba Chinese hand grenade ama Megjan yawba M16 rifle ani tongan ba caliber gi kapa yariba maru yankhai charger ani yawba radio wireless set ama telescope ama funky hairi police station asigi manung chanba chingkhai ching
ꯑꯃꯁꯨꯡ ꯃꯁꯤꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯃꯦꯒꯖꯤꯟ ꯌꯥꯎꯕ 9mm ꯄꯤꯁꯇꯣꯜ ꯑꯃ, ꯃꯦꯒꯖꯤꯟ ꯌꯥꯎꯕ .52 ꯄꯤꯁꯇꯣꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯃꯔꯨ 58 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯏꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯩꯉꯥꯡ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯡꯖꯝ ꯑꯃꯁꯨꯡ ꯃꯁꯤꯒ ꯇꯥꯏꯅꯕ ꯆꯤꯡꯈꯣꯡꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟꯗ 12 ꯔꯣꯝ ꯁꯤꯡꯒꯜ ꯕꯦꯔꯦꯜ ꯑꯃ, ꯀꯥꯞꯄ ꯌꯥꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯦꯂꯤꯕꯔꯒꯤ ꯃꯔꯨ 15, ꯍꯦꯜꯃꯦꯇꯔꯤ ꯚꯤ.ꯄꯤ. ꯖꯦꯀꯦꯠ 8, ꯚꯤ.ꯄꯤ. ꯑꯥꯏꯔꯟ ꯄ꯭ꯂꯦꯠ 9, ꯕꯥꯎꯐꯦꯡ ꯔꯦꯗꯤꯑꯣ ꯋꯥꯌꯔꯂꯦꯁ ꯁꯦꯠ ꯑꯃ, ꯃꯁꯤꯒꯤ ꯆꯥꯔꯖꯔ 2 ꯐꯪꯈꯤ ꯍꯥꯏꯔꯤ꯫ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯐꯦꯜ ꯄꯤ.ꯑꯦꯁꯀꯤ ꯃꯅꯨꯡ ꯆꯟꯕ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 2ꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯀꯦ.ꯁꯤ.ꯄꯤ. ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯡꯕ ꯒ꯭ꯔꯨꯞꯀꯤ ꯊꯤꯌꯥꯝ ꯏꯅꯥꯎ ꯁꯤꯡꯍ, ꯆꯍꯤ 38 ꯀꯧꯕ, ꯀꯨꯝꯕꯤ ꯃꯈꯥ ꯂꯩꯀꯥꯏꯗꯒꯤ ꯍꯧꯖꯤꯛꯅ ꯂꯥꯡꯒꯣꯜ ꯒꯦꯝ ꯚꯤꯂꯦꯖ ꯖꯣꯟ 2ꯗ ꯂꯩꯕ ꯅꯨꯄꯥ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ꯫ ꯃꯉꯣꯟꯗꯒꯤ ꯗꯦꯇꯣꯅꯦꯇꯔ ꯌꯥꯎꯕ .35 ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2, 9mmꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 15, ꯃꯣꯕꯥꯏꯜ ꯐꯣꯟ ꯑꯃ, ꯑꯙꯥꯔ ꯀꯥꯔꯗ ꯑꯃ ꯑꯃꯁꯨꯡ